Thobal District ki Manung Chanba Irong Amadi Imphal West ki Mutum Fibau Ani Faunaba Yod ki Sizinaba Kuidriba Thong Amangasi Upuduna Lakba Tata Chakat Taruk Panba Amaga Punna Thong Mayai da Tektuna Imphal Tulel Tatasan Kray. Thodok asi ngasi Yopung Taruk Lom Tarakpa Duwaida Thokibani Gari Aduda Mioi Mari Tunglakhe Mioi Ahum Ama Chongthok Hobadagi Kanbangam Hore. Gari Adu ke driver Hose Forward Thiba Kangdana Lady Thiba Kangdana Lady ba driver Adu Mayang Imphal Yang Bidagi Dolai Pabam MT Borajau Chahi Nifumanga Apopa MD Ibocha Kawi Aduga Gari Dagi Chongthok Tuna Kanba Ngamhoraba Mioi Ahum Adudi Mayang Imphal Bengal Lerak Achobadagi Makak Mayum Amin Chahi Kunipan Apopa MD Nasirudin Mayang Imphal Bengundagi MD Tarif Hussain Chahi Kunmathu Apopa Lekitraba MD Akhtar Hussain Amade MD Ashif Hussain Chahi Taranipani Makoi Ani Pokminaba Machimanauni Hairi Isingda Tasin Cuba Gari Aduki Mapuna Hianglam Awang Lekai Dege Sapam Ibomcha Chahi Yankai Apopa Lekitraba Sapam Sat Pagini Hairi Hidamasigi Matangda Elite TV Akanaba Pauda Mamalomidasi Aina hojik lajari ba mafam si Imphal West District ki mutum pigo hai mafam asini hai ba mafam asida Imphal West District amadi Thawban District ki ironga phaunaba thong hai ba jot ki thong asi nasi pung taruom takpa dai da telak padagi hai ba masida thong tekpa asida chaka taruk pan ba khoi gi tata sisu yakshan badagi hai ba driver dolai pabam borajau hai ba driver sahi yankhai manga asi hosbog gi oina Thiba Kangdana Lady aduga haiba gari asida lekagi miyosingna hongtorokpa matamda makoi mari tongki haibagi pawang phange adubu makoi ahum adudi gari dagi chongthobadagi hojuji hospital da laikanari aduga gari asibu thorokpa driver adu hojumaki oina Thiba Kangdana Lady aduga haiba thodosi matangda hena kuppa detail haiba thongsi yamna saba kuidri hai wafam asu thami adubu bisi karam kanda sakibno kanai makhara sabno aduga kamai tawuno habdigi detail dum yam puna khangminabi tanjadu lominasi Hai ba koi sigi sarak pa matam sida sigi thong si kadai ba quality maintain tor sabno hai ba pose ngasi phaw da mari leina ba lenga ki lai ba lenga go singna magi mari leina ba department gi lai ba miyo singna la pa matam da tonga na ma koi gi kari manung da kari karamba lai ri bano hai ba de koi na khang bangam jade singna ba su phawi taw da bu hai ba sigi thong si lo silak pa phaw da quality maintain taw da gi khudong cha da ba kaya ama lai gi na maram mor kan dai koi da singna ba su yam lai gi ba je ngasi di ngasi ayuki pung taruk tarak paswaida akogi u puraga lakpa gari ama akoi chaka taw panba ma hojikti thong siga loinana punna tektuna manung sida koi lakmina ba makoi gi laiba musing na tapi ba mokoi mari lakpada mokoi ahum di phawale aduga amadi manung di yahuri haidana du maina tai adubu hojik madu chumina tra lali habse koi tonga tongan ba koi gi sigi wangboi police bu koliba PS ki akoi gi police station gi lakpira kanda ma di fire service gi lakpira hojik sekanna rescue tong no haibdi posting je lokhala kanda manung de yauri mi yauri bra na tra yaw do bra haibdi yenga na bona ni duna ngasi mak Imphal turin gi mathak ta dana tana tongan ba turin sing gi mathak ta sari ba thong sing aduga akoi gi thika logi ba chinau sing suri ba thabak sing ase kadai ba quality maintain torga sabno haibsi mari leina ba lengang na amutang mideng changbira gadi masida chachari ba praja akoi se amutang Inga singna nungai bu punsi amada lambi thong pharaga harau bagi mahutta thong sina kari karamba khudong thiba wa ba pi ga doino haiba punamak se kon bina na ba mai le na ba lengang nam tang yeng changbi ho haina print ama electronic media gi kuthang thamjari lekai miyosingna phongdok pi matung ina haiba thong si lana ba si tha manga lam tang ngai ba ngai haibagi pom thami tha manga lam tang lana ba hodang ngai ba thong si mato karam na tik ni no haiba thong si Sabam matam na koi gi mari lene ba authority singna ni thina yekshin bigidra ba haiba sini masika loina na thong asi mafam asi ge yamna maru ba thong amani haiba tare haiba wangoi manung degi changa ga matum phibol da haiba sigi thong paring asida thong asi adugi matik tang na leiba thong oi ba duga haiba thong asi ju nasi tikhi ba sina haiba irong amadi phibol ani gi fauna ba da leiba miyo singda di adugi matak khudong cha da ba kya amadi mayo nagadori ba chandam sida sariba thong khangde ama khangde punamak asi khoi gi mari leina ba authority na miyeng changbiraga haiba posak asi maintenance nikthina yekshan libra na taga posi kamai tawri haibadu phajana yekshan bir matang da posi sabasi sangai phadabra haibadu duga thong asi bu lanbi ba miyo singna su thong asi da ankyam puraga lan da yari aduga kilometer kg kaya bu thong asi da chatpa yari haibadu nikthina thong asi gi mong yeng biraga lanbi raga haiba khoi gi khudong thiba nangni ba sigwa ko yade khoi punna nga thong mina bada khoi mari leina ba authority amadi khoi praja miyam na su punna wakhan tamina ba changbra haiba sini hiram sigi matang da
ꯄꯥꯎꯗꯝ ꯖꯔꯕ ꯄꯥꯔꯤ ꯇꯧꯕ ꯊꯧꯖꯝ ꯏꯂꯤꯠ ꯅ꯭ꯌꯨꯁ ꯃꯇꯨꯡ ꯐꯤꯕꯣ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟ ꯑꯃꯗꯤ ꯋꯥꯡꯒꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯟ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯊꯣꯡ ꯑꯁꯤꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯒꯠꯂꯛꯅꯕ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔꯅ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯊꯣꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯅꯧꯅ ꯁꯥꯕ ꯍꯧꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯈꯤ PMJ स्वागत नि भरी दिलाई दे थोंग दुदी आइना पाइजरी सिदी महुत का रूरल डेवलपमेंट का पाइ बनिना अदो मदुई मतंग दे आई डिपार्टमेंट दे नॉलेज हौजिक कांतो सबन की दुदी सबना वेट हेन बाय तारे अदि अखोई की इंजीनियर सिक चले मीडिया सु चला गदुम प्रोडक्ट तुदा देन आइडेंटिफाई तोंग अदि टोन क्या बो प्लान बे हौजिक कांतो सबन की से अदु की डिफेक्ट नि ओवर वेट सी दी समाना बा finding ama kada tawisi ko 3 days uta luga oi technical defect kana laiba laina kunjana zo haibni na inquiry tum thokanda kana marando kana ying tare na ko